humdraga tare suba khoi Republic Day ki thorom se pangthoe ado Manipur ki ton ton ba aina thingkraba la lup sing na madu boycott tawdana aduga karang han gi hing ngai dagi pung taru phau ko ba dagi pung tara ni thoi ko ba pung manga dagi manga bu ko ba mayam le raga sungrang si Republic Day ki thorom se pangthokkhre Manipur ki governor sau yadana laibo wahang di khoi kari gi damakta khoi Republic Day thoron de pangtho ka da khoi na India gi na Republic phangba laiba India gi manung de laiba state ama oina Manipur su madu da participate tawdana saru yari dubu laiba praja gi hoji phawbuda laiba chahi ni ga tha dipan phajil kadro si phawbuda central government na koi Manipur si yengi basi karino ha basi ton ba wahang mayam lai ngarang governor gi speech ta ton ba faza ba wahi mayam so hai gi bale aduna akhoi na kari gi damukta Republic Day pangtho ibano aduga aina ya da bakang bu singa sin Republic Day thinga ibena kari gi no basi gi wan thokna kari no si khoi naina ba ma mathau tare kari gi no India da leile na kari gi no Republic Day matam da khoina angang wing da Republic Day da yaw na khota toromba ji athing ba thamai si kari gi no ga chi yam naini ngai orap ko pone duna India ki Republic Day phangtho gi thorom aduga boycott tawriba adagi sai da total shutdown tawriba sai da di da rest ki kari ming thambini akhoi gi praja yauna to ba celebration harauna to ba akhoi festival da security da quality thamoi de gi yaws aduna hoji akhoi to be India ki festival mayam to festival to mayam ti da akhoi security su yaw sele ise masi kari no tap do da akhoi India says da akhoi constitution pi ba right mayam ka ki mayam se masi sta akhoi yaning da ba putting da ba adagi problem mayam ma thole e habesina ko Manipur dagi tang chathoga ko Delhi gi ne se Delhi gi ngarang to matam da CCTV camera li singahum akoi ba hanaji raspadhar mi hoji kartabya pathare da mafam says da 10,000 security personnel in ladies adagi masida tawriba adagi madura tawriba thadariba paisa security da adu ngarang gi di akoi hoji AIC narga akoi anopsis da criminal kana yauge kai si bo yinga yamna sensitive oiba achowa function lama praja na yaw da waba akoi kainoma festival mo oida di madigi relevant karino kaina akoi ngasi kaino da newspaper di phong de adu kaino mayam da akoi TV channel ke discussion mayam da yaw reise masida se akoi laina Manipur ga sina India gi oikra Delhi gi Manipur gi perspective la kanda Manipur gi tawse every district headquarter da tawi Manipur gi oina kanga tanga governor schedule lauraga flag to unfurl tawraga tawi ari mathangda chief secretary na mayam du welcome tawi Manipur first aduga Manipur gi damakta Manipur gi da security da thabak taw mayam adigi Manipur gi apgi ahal tri padmashri amu PB masigi mayam na state activities ni masiadum lei adubu Manipur da hojik laiba issue na akoi Manipur da laiba organization mayam amana Manipur se akoi hana le mo constitution ma le jarmaga namna logi banina masigi map se relevance lekte kai ba aduma argument him thagalakpa aduna masi yawbri meaning lekte masi se Manipur chunati kai masigi argument me amla pa kan se da Manipur da akoi gi aduna total shutdown taw danga se bloma market oi noli adun tawri ba se government activities oina praja yobangam da bo oitadi masi se praja yow kamane tawni hada masigi conflict aniema Manipur gi prajana ui haibasima hana thamjage adigi mathang da koini urisina masida yob da koi gi angang sing da di koina magi mind da di akoi gi below 18 da yoba mars pa chappa gumba moi da di akoina disturbance di pija ning di hari yow dinga na thingre kai mathai time pan gi makha da chappa matam da kai no da moi gi mind da physically akoina masi thok pa si mun yow nu ni yam nuksina explain to biba moi da phubi che bidana yaw ga su phajana yaw ga tabni aduna 18 gi makha da yaw ba mayam se akoina phajana school gi contingent yaw mayam se adu 18 gi abab to yaw mayam di moi on conscience to yaw bani moi di chawre aduna anganga ahanga aduna masigi se differently akoina treat to ga bani aduna akoina boycott to batam da boycott to batam da angang gi differently treat to si habesima habet thamjage masi kanoni universally 18 gi makasi di wakan phajana khanma ngam demna political reality to kaino khangdamna moi harau na loina tawjabani habesima habet thamjage adagi mathang da khoina uji urisina Manipur amasung Manipur da leriba praja mayam se
masigi se akoi celebration mayam sigi masigi mahau masigi meaning se phajna khangabra masini yadisna karigi no kaise masigi discussion je yam toina tawba phai masi torkada akoi school da lei bangang ari chakhali mayam ari constitution ne irisna karino Manipur constitution Indian constitution ga Manipur constitution 1947 de iram basiga kam khani Manipur constitution do yam chawrami wakan kam advance orami kaina masigi concept mayam se masigi se numit ngasi 26 January natasu atai mayam da debate tawdana khotana Manipur gi mayam da su suppose example ma haibu 11th century da Manipur se kam advance oiki haimatam da loyu musin len haina constitution ga manaba prithvi da lekringai da mi khudimak se akoi egalitarian society mi amaga chap manana loyu musin da chakram habi sagai na firal sauko aina ko firal sabase da koi na khangni se Manipur da 10th century 11th century da firal le bisin tak di mantar du 11th century da firal kamai tarom gen anga si research tor to ne ado hoji anga si khang de adagi yumnak se da yumnak yang khai muk se da somna si yumnak sina si free chau ado khang e ado pa ma tam haidi 11th century da Manipur da le civilization je dress se makan se da mi yam chakot da mi masino kari no madu kadai da gino madu da matum da madu gi maju sangi du na kadai de phangi masigi research tawdar quarter tawdo mayam se masigi se Manipur gi constitution adi republic de si akoi constitution iraga hoge bidina Manipur da thaina de ma constitution da maduda phangi ba irami ba wai khudi makta magi background da historian academician mayam de point amam ne ai ngasa hajaki do matum de firal kamai toram jano machu sina kamai toram jano matum de chemical phangdam na kamai sung jano research tawna na ba adumba kana ba thabak cho madu su akoi angal sing da su madu torka da leba ki nushi bu tholakani aduna akoi na hana le mi ba record mayam history mayam masi ba te naina ba su kana ni highlight thamjaki